Kuki militants singna sugi marumda Manipur gi Erang loisindana ba honeraga leire kumjali singani kulhumdoi gi me humdagi Manipur thorak diba Erang asi loisindana ba sugi marumda Kuki militants singna civil society sing militarization tawduna leire su makhatana sangdopi gano haina Maitai Alliance na Manipur Governor Ajay Kumar Bahla da memorandum pisinkre Maitai Alliance ki memorandum aduda Kuki National Organization KNO amadi United People Front UPF ka khudek pinariba suspension operation su makhatana sangdokpada sogot piganu maramdi su sign tawna ba haibase ingtapagi phibamda laktuna hana sunana ba hantarakna bani adubu masigi onna daina bada lamdamasi da lo leitaba amagumna masa masabu lengapagumna khanduna makoigi aningba pamba chathaduna leire Handakta su sahi asigi July 15 da NDTV na thijinduna puthoraki report amada suicide taunabada yauriba militant group amana highway pangthokpagi senpham miyambu nampuda ahangba chebangda khudek pihanduna narolda lokthokre su militant singa naknaba miyoi singi account ta highway pangthokpagi compensation gi senpham sing kaphale haina phongdokhiba leikre report asina makhoi mayek sengdaba leibak asigi lobu thawoidaba amadi miyangi thajaba pumba manghankre militant sing asina sugi marumda public institution singda khut thingdingduna miyamgi lakpa chakthung pumnamak matpa amadi lengang miyangi sakwa tharangi paikhalakpa thabak thoram singda chauna ayatpa pire haibasi report asina mayek sengna phongdokhrabani Sugi ground rule thugariba militant sing asiga makhadana su agreement khudek pina bahaibasi maram chade maramdi miyangi mihuna semba lenga amagi ayaba yaudana khudek pina bahaibasi su lebak asi constitution na yauriba federal structure da sound akaiba pirakani miyangi sakwa thorangi thadarakpa senphamda khud thingjinduna matliba civil society sing militarization tawduna Manipur makhatana Erang thokhaliba militant group sing asiga makhatana su sangdopiganu sugi ground rule thugaiba singi mathakta akanma mideng changbiyu amadi Manipur miyangi mihuna semba lengak ama athubada langnaba honabiyu haina phongdoragi Maram chadana paiba voter card laukthoknaba Kangpokpi da Mipham pangthokkhre Mipham aduda saruk yaba BJP amadi Congress party ki Kuki Luchingba sing mai hongna saokhre leibak sinba thungna chathagani hariba yumthong khuding changduna maram chadana paiba voter card sing laukthoknaba gi khongthang ama oina chief electoral officer na pirakpa directive ki matungina Kangpokpi district administration na anova electoral roll gi matangda special intensive revision SIR chathanaba polling station sing nauna rationalized tawba amadi Boot level agent BLA sing nauna hanaba maruiba Mipham pangthoktuna khanakre Kangpokpi district ki DC conference hall da deputy commissioner amadi district election officer DEO Mahesh Chaudhary IAS na online gi khuthangda virtual oina chair loduna maram chadana voter card paiba khantoktuna anova electoral roll semnaba pangthokkiba Mipham aduda Kangpokpi district ta leiba political party Indian National Congress INC Bharatiya Janata Party BJP amadi Kuki People's Alliance KPA gi Luchingba amasung district asigi senior official singsu saruk yaki Mipham aduda DEO Mahesh Chaudhary IAS na lebak asida fierce election pangthoknabagi pandamda Election Commissions of India ECI na paikhalakliba special intensive revision SIR niyam chumna pangthoktuna achumba electoral roll semnabagi maruoiba amadi tangai fadaba sing adugi matangda sandokna haiki Mipham aduda saruk yariba tongan tongan political party singi Luchingba singdasu lengana paikhalakadawriba anoba khongthang asida mapung phana saugatuna saruk yabaga loinana hiramasigi matangda district asida leiriba miyamda awareness pinaba DEO na appeal tawki Nakal amaromdana press na pangwa pao magi matungina maram chadana voter card pairiba sing lokthokduna anova electoral roll ama senduna lebak asida fierce oiba election pangthoknaba Election Commission of India ECI na paikhalakliba khongthang asida Manipurda leiriba tongan political party ki Luchingba singi khoidau thitpa haibadu oire haukiba sahi lising ani kulhumdoi gi me ohmdagi haurakiba Manipur gi Erang asida state asida leiriba CSO sing amadi leibak miyam na Kuki narco terrorist illegal immigrants sing na atamna sinba khujil thorang na thoanba Erang ni state asida National Resistance of Citizen NRC pangthokduna illegal immigrants sing takthokhiga dabani haina central government ta taksinduna laklingai chairak asida Kangpokpi da pangthokkiba Mipham aduda Aadhaar card na anova voter sembada chatnaroi haiba ECI na piba instruction adu district authority gi maikedagi puthorakpadagi Mipham adu saru yariba BJP Congress amadi KPA gi Luchingba singna akan mamongda yaningdaba phongdokki hairi Mipham aduda Congress party gi mahut sinduna yaukiba Dr. Lamthingthang haukimna
SER pangthokhtuna anauba electoral roll semnaba ECI na semliba khongthang asigi manungda Aadhaar card na miyoi amagi saktakche oiduna voter card sembagi wafam amata yaudabadagi pendaba phongdokladuna ethnic violence na maram oiduna miyoi lising kayagi saktakche yauba ethnic violence na maram oiduna miyoi lising kayagi saktakche oiba yaba mari lenaba document sing mang takre Manipur thokiba ethnic violence na mayum makai mai thadokpada natana ngasi fawa masagi mayumda hanjin mangamdana relief camp singda tangduna lairiba miyoi singbu makhata na laihanaba thorang amara haina mipham aduda pendaba phongdokki hairi Chidambarmana Myanmar National Amagasu Agreement ki khodek pinaki haina birena phongdoradi state asida Myanmar gi national thanglen pa guitega suspension operation su gi agreement Congress ki party ki Luchingba P Chidambarmana sinduna khodek pinaki bane haina Manipur gi hanagi chief minister N birena mahaki social media account da post tawduna thadoragdi mahangna thadorkiba warol aduna makhada na hai Manipur da thokliba irang asibu loisin gi hairabadi Manipur bu cookies do maitai amadi naga marakta tongan ba regional autonomy piraba matamda da oithokani haina P Chidambarmana social media da post tawrakiba lekre asigumba statement asina state asibu masoi tahana basinbagi mathakta dai yaudaba Luchingba amagi statement ni haina N birena phongdoragdi makhata na Chidambarma gumba miyoi amada lebak asigi home minister gi pham sinakibadagi Manipur da natana awang nongpokta haukiba sahi sa kayamarum asida tangdulaita daba khunai amada lairi haina su phongdoragdi Amit Shahna home minister gi pham thadokadabane mahangna Manipur gi irang una loisinba ngamdana lairiba si karigino haina Priyanka Gandhi na phongdokre Manipur da haukiba chahi lising ani kolhumdoi gi me ahumdagi haurakiba chahi ani henjilaklaba sungasi fawa loisindana lairiba irang asigi matangda leiba asigi home minister Amit Shahna yengduna lairi Manipur da thokliba irang asibu loisinaba honabagi mahuta mahaki home minister gi pham konduna lairi haina Congress party gi MP Priyanka Gandhi na ngasi Pahalgam terror attack amari lainana parliament da pangthokpa discussion da phongdokre ngasi Pahalgam terror attack amari lainana India lengang na operation sindur haina mingthonuna Indian forces da thakiba operation aduga mari lainana pangthokpa akhanaba discussion da Priyanka Gandhi na hai haukiba chai lising ani tarani thoida terrorist singna chatharakiba attack amada khudakta security force na terrorist sing adubu hatpaga loinana faraba terrorist ama fasi tawduna hatkibagi thodok ngasi house da taliba members singna akau parai nungda chalam khiroi haiba mahaki mafamda yamna chauna thajaba lei thodok adugi daita loba oina Maharashtra gi home minister resign tawbagi mathakta chief minister su resign tawki CM amadi home minister na resign tawkiba aduna takpadi miyamda matamdugi lengangna kadai phawba accountability leki haibadu takpani haina house ta thamki loinana Manipur da irang thoktuna miyoi kaya mayumakai thadokuna lanjenaduna awaba saiten kaya khangduna leirabasu leibaga sigi home minister Amit Shahna yengduna leiri home minister Amit Shahna una Delhi da riot Pahalgam terror attack chatharabasu ngasi fawa home minister gi pham mahangna konduna leiriba karigino haina house ta thamki Pahalgam da thokiba terror attack aduda leikidaba miyoi amagi leihoriba loinabi subamna phongdokiba wafam amabu house da pukhatuna Priyanka Gandhi na makhata na hai miyangi lam koiba mafam ama oiriba Pahalgam da karigidamakta security ki section tharang lokhatkidabano asukpa umangwangmam phawduna numit khudingi Pahalgam da masing yamlaba lam koiba miyoi kaya lai haibasi government na mangjawnana khangraba asigi mathakta khudakta tangai fadaba analayangi mathau tabada tangai fadana First aid natraga medical facility ki khudong chaba amata mangjawnana arrangement tawkhidaba du karigino masi pumnamagi daita si BJP lengakna line soidana tawrakani haina thajaba thamlurabra Pahalgam terror attack ta laikidaba lamkoiba sing adu haudik paliba lengak achida thajaba thanduna mafam adu da lamkoiba chatkibani adubu haudik paliba BJP ki lengak asina lamkoiba singi punsi adu lagi khuta sinakibani haina Narendra Modi na Luchingba India ki lengak asina tumina yengduna lairi haina phongdoki Rajya Sabha da pung ani chumna Manipur da president rule sangdok hanbagi matang da khanaragani February 10 2015 gi nungthil pung 4:nimphumanga rom tarakpada governor da pham thadok pagi sirol pisinduna Manipur miyang gi lengak tok sakraba matung thadu gi 19 dagi state asida chana halagliba president rule gi lengak pu atopa tha taruk amaga sangdok hanbagi matang da Rajya Sabha da pung ani chumna discussion chathagadori Wafamasi Sabha Sigi Deputy Chairman Haribasana Rajya Sabha gi Business Advisory Committee gi Mipham pangthoklaba matungda lauthokibani
डिस्कशन असी चलिबा चयोल असिदा चथरबा याय हाइबगा लोइनना होम मिनिस्टर अमित शाहगी माइकेदगिदि मांगजौनना राज्य सभा सेक्रेटरीता प्रेसिडेंट रूल थांदोकपदा अयाबा पिबिनबा नोटिस पिसिलखरबनी हाइरि।